Matamgi Manipuri Wari channel asibu tambiriba khwai pumnamakpu taram nokjeri ngasi sumhau sangom Matamsigi Devdas 19 suba tangkak amok puduna lakjeri mayam punna taminarasi nungsigi hainabini lonthok tabi thanjamanga pokningda awa nungai wahang pakhum tawnariba nungsina mapanda matomta phamduna leibadu ubada happy na uraduna nungsigi nagda changlaktuna phamli nungsi nukmi ga tawshanduna kawrakli happy bu mama nangdi natomna sida kaidawriba sumhamlambani ngasise nangbo kaidawrage nasangamdabro kashidawdi ituk thai hayu mama da hayu ai kashidawdi ama wahaidu hairaga nungsi mabongning nungsirakduna mamai non thaduna kaplakli happy pakhatna kaidawrage ne icha nangbo hayu ma da hayu ne gari pendaba leirage kanana gari hairage ichada natraga nasanungai tabra nungsi mamai do non thaduna kapna khonjal tapna hairakle ma hayo ichagi pendabado asidi aigi mama baba nene dada yam uningi yam ningsingi haiduna kapli asukoi base nongmata pandi nangi mama baba ki maramda karamba majoin bisikda mama mapabu pikup ama kaubal hiramgani aina pangal thokna jetpan sida makhoibu mikup khoding sonjaba ngamtrabasu thamoi nung sidadi mikup khoding ningsingli uri epakhoibu mana hangdabadine nangini haina kanasu leitu haibaduda aidi lai thoklobani nungsi khumde tarakli mama pidu dai thokli ma thenglani thomur ngai khone nangbo nungsi nok fit tawduna Angela se yam nungsi drama happy nok fit tawduna nungsibo aini anbo hana ningje numit 15 ni bugtang di leini na haine I should have die oh sorry say pare nang di hayangan how do ramni jango tamjaruro hoi hai da ne mungna jangkre nungsi do happy na angang sibu kanana kari hairawa jano ngasidi mathai nungai tana oida lanthaiba phamungna phamduna files kara surambani andubo mamit mamai ipom na changnakliba nungsibu ubada lanthaiba pakhatna nungsigi nakta changnaklaga kadawrage kashu tawde kahino do hangide kashu tawdraga kapiduna kaige kapte oida angang sanatana ai kapte kashu tawde mitatina majangkibai tawwani lanthaiba sho maram hayo haibadu yaraktabaduda saugalakli Pay hairudaba natro pay imongi mising say lan tawi khagni haiduna chatke tawi nungsina khudang tak baiduna khamli kaino taidoba thadokut kase aingonda kanasu kaisu hairupana te adode kapido kaigeno nungsi makhotu tamna thadoraklaga saurap yenglakli mapi shu taragli aduga hairakli kapaya jabaise yade nungsi lanthaiba yengtuna lei lanthaiba taptharakladuna yade nang kapayadi nangna kapauraga aida phom khangdi aina nangbo sida puraklese kapnabra nungsi mapi tarakli kapna hairakli mama baba ningsinge lanthaiba ngai nongmata ashumna haidabani tawfam khangda kari hairaga themsigi khangda nungsigi nakta nangna leplaga kapliba nungsibo mathada tapna konchili adugi oire kapli tude tanjadu da thong thilakli lanthaiba nungsibo kolamba do phathadokli nungsisu khongpham khara handokli kanano aine lanthaiba nungsi denglakli nungsi mapi taithokna bathroom da changki lanthaiba thong hangdokli hawjikau tumjuba tumdawre aduga kaidawraba nungsi phone pi malangpane chitanga wari sabagi ain lahawba oh sinani dana nungsina kape haide Angela ngakna kaino ai sabo
my phone kanamtana paibya dro nungsi kadaino lanthoi banok lakli phone do lauraga yare to muro good night Angela machin do pairakli machin ga thine good night hayam laga kumkri lanthoi ba thongnon silli tanja da nungsi so mamai ta thoktuna thoragli tumo thengi haiduna phone do phamung da thamlami nungsi so tumin phamung da kakhatkre adugo tumma dinati Matangi numitni nungsi kitchen da breakfast sanaba kana semli mayamna dining room da phamduna wari sanari lanthoi ba nungsi gi nakta changlakli kari dawrino breakfast semini loi dawre thengaba ngalida tapna dum taw hai haiduna mamon ga noglakli ngasidi kashu dawdraba nungsi ngak ninglakli Ain haidi ngarang ai kashi tawdi ai wabi gano lanthoi bangak na kaito bagya nungsi wadi ngang deng lakli ain haidi kaito bagya waroi doino haiba kari maramgi ai wa dawrino kaino nang haisibo aina nangi wabi base kari maramgi haiba nungsi kumde magi tawgadaba mathau tu tawtuna lei Lanthoi ba saugalakli mana ngangba wada thausadaba haise magi khwaidagi asawini Lanthoi ba nungsin haige tawriba chado nungsidagi lauri aduga tapna thamle aduga nungsigi masado paglangla panana namsilli nungsi pakhatna kain taisiba aina nangi wari basi kari maramgi hari basi kaigino nungsi lanthoi ba deng lamamit ani edu maikei amada lai thoktuna yengli yare ai ke shaide Lanthoi ba nungsina mabu sauriba warauriba si karigino khangde Lanthoi ba sawdo phatharaga taptharaga mukso hairagli nangninguna sawningni se kaigino sengnai ai kari soikrage ai saude kaisu soide aini soise gyanda de se aidi o nungsia marau leiba artha chinu wanganganu kaitauge khochi thado ai chatge chain krani Sengnai natrabadi chatpasunga yaro Nungsi lanthoi bada sawning lakli asuna lairingai Benita nungsi bu kauduna changlakli Nungsi cha haiduna ngakning duna lai nungsi lanthoi bagi makuddo phatkan thoklaga cha do hai Benita makuna mamai do hairap khomi Aise mathang cha de he angang sa sawya de ko Nungsi di sawning bana ikai maga phaude tawri ba thabak do sawrang na tawri cha do haiba loiduna tray da hamduna thangatuna puthokke tawi lanthoi ba nungsi ki khutu dagi tray do lauduna mani da pirakli ne na puthokiram ai khoi lage nungsi tamna lanthoi ba deng laduna ai su thoke yaroi Benita tray do kirap lanthoi ba deng duna laure aduga thona mang thoke Kay hai no hairo nangna sawi bagay maram daw haidaba yaroi ai ba sawi hai kibra ai ba nganglo nangi na wong na taw do ai na karigi khangloi khangla de maram da hangana aingonda asing masarakano maram hairam drabadine nang thopa sunga yaroi nungsi chatke hai do na taw lanthoi ba moksu phaglang da panana nungsi gi masada namseli ai na ngangli se phagira ha angangi behavior tawri ba karigi do nanggo nganglo Nungsi kapli tawa duna sound hairakli Angang natabaduna ni tawri bay tawse Kay gumapik tipikli ba gyan tadriba angang oiramadine Mayam sa tumin hiyang duna lay bayabani Adobo takoy na higay kawri si kay gino Ay so tamoy paan majiban hai ba to Lantoy bangag na nungsi dayang duna lay Nagipon sida ay gidar kalay ti hai ba ikangi Nang nagay ipam da utli ba singse Nang imong manungi khalaga tawriban hai sa iloy khangzan Lanthoi ba kari shukhomde tumaniyangli nungsi kapna adumang makhataragli hanu sayagi nangai gi thokle ba thodok pokna ba chethagi de haid atu ba hujik makhada kaino nang hai ning lesa aibu thadok biro aibu bhajen do da sarang da thabo je kum lei ba sa wari khang ba da ai bai ding tam han biro mai kai khang tam pai khaki nungsi kapli makhadi daru dre
ꯋꯥꯍꯩꯗꯨꯅ ꯇꯥꯛꯄꯗꯤ ꯑꯩꯒꯤ ꯃꯤꯅꯨꯡꯁꯤ ꯏꯃꯨꯡꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯅꯉꯣꯟꯗ ꯊꯝꯂꯤꯕ ꯃꯤꯅꯨꯡꯁꯤ ꯅꯪꯒꯤ ꯅꯐꯝꯗ ꯀꯥꯟꯅꯐꯝ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ? ꯅꯨꯡꯁꯤ ꯈꯨꯝꯗꯦ. ꯈꯨꯝꯃꯣ. ꯑꯁꯨꯛ ꯀꯨꯏꯅ ꯌꯨꯝꯁꯤꯗ ꯂꯩꯔꯛꯄꯁꯦ ꯅꯪꯒꯤ ꯑꯁꯦꯡꯕ ꯌꯨꯝꯅꯤ. ꯌꯨꯝꯁꯤꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤꯕ ꯍꯤꯡꯃꯤꯟꯅꯔꯤꯕ ꯈꯨꯗꯤꯡꯕꯨ ꯅꯪꯒꯤ ꯃꯤꯅꯤ ꯍꯥꯏꯅ ꯈꯟꯕ ꯉꯝꯗ꯭ꯔꯤꯕ꯭ꯔꯥ? ꯅꯨꯡꯁꯤ ꯉꯛꯅ ꯂꯟꯊꯣꯏꯕꯒꯤ ꯋꯥꯍꯩꯗꯨꯗ ꯌꯦꯡꯂꯛꯂꯤ. ꯂꯟꯊꯣꯏꯕ ꯋꯥꯔꯧꯅ ꯐꯩ ꯀꯩꯁꯨ ꯀꯥꯏꯗꯦ. ꯑꯩꯅꯗ ꯅꯪꯕꯨ ꯑꯩꯒꯤꯅꯦꯅ ꯈꯟꯖꯕꯅꯤ. ꯑꯗꯨꯕꯨ ꯅꯪꯅꯗꯤ ꯑꯩꯕꯨ ꯅꯪꯒꯤꯅꯤ ꯍꯥꯏꯅ ꯂꯧꯁꯤꯟꯕ ꯉꯝꯗꯦ. ꯁꯤ ꯅꯠꯇ꯭ꯔꯣ? ꯂꯟꯊꯣꯏꯕ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯂꯤ. ꯌꯥꯔꯦ. ꯅꯪꯒꯤ ꯑꯄꯥꯝꯕꯗꯨꯃꯛ ꯇꯧꯈꯤꯕꯗ ꯑꯩ ꯊꯤꯡꯂꯔꯣꯏ. ꯅꯪꯒꯤ ꯑꯄꯦꯟꯕ ꯑꯣꯏꯅꯕ. ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯂꯟꯊꯣꯏꯕꯗꯨ ꯊꯣꯛꯈ꯭ꯔꯦ. ꯅꯨꯡꯁꯤ ꯋꯥ ꯃꯈꯥ ꯇꯥꯕ ꯅꯪꯍꯧꯗꯦ. ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯤ. ꯕꯦꯅꯤꯇꯥ ꯂꯟꯊꯣꯏꯕ ꯊꯣꯔꯛꯄ ꯎꯕꯗꯨꯗ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯔꯛꯂꯤ. ꯊꯩꯕ ꯆꯥꯁꯦ. ꯌꯥꯔꯦꯅꯦ ꯇꯥꯃꯣ. ꯀꯩ ꯂꯩꯔꯦ? ꯉꯁꯤꯗꯤ ꯇꯥꯃꯣꯅ ꯃꯩꯔꯥ ꯐꯦꯛꯇꯔꯤꯗ ꯆꯠꯄꯤꯔꯣ. ꯍꯣꯏ. ꯅꯦ ꯉꯁꯤꯗꯤ ꯆꯥꯛ ꯍꯥꯞꯄꯤꯔꯨꯔꯅꯨ ꯑꯩꯒꯤ. ꯕꯦꯅꯤꯇꯥꯅ ꯍꯣ ꯊꯣꯡꯅꯕ ꯀꯅꯥꯁꯨ ꯂꯩꯔꯔꯣꯏꯌꯦ. ꯑꯩꯈꯣꯏ ꯄꯨꯂꯞ ꯁꯨꯖꯇꯥꯒꯤ ꯅꯥꯛꯇ ꯆꯠꯂꯅꯤ. ꯆꯥꯛꯁꯨ ꯆꯥꯔꯨꯗꯣꯏꯅꯦ. ꯂꯟꯊꯣꯏꯕꯁꯨ ꯍꯥꯏꯕ ꯋꯥꯍꯩꯗꯨꯃꯛ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ. ꯕꯦꯅꯤꯇꯥ ꯋꯥꯈꯜꯗ ꯅꯨꯡꯁꯤꯒ ꯁꯥꯎꯅꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯈꯪꯉꯤ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯡꯁꯤꯁꯨ ꯊꯣꯔꯛꯂꯤ. ꯔꯥꯙꯦꯅ ꯅꯨꯡꯁꯤ. ꯕꯣꯕꯣ ꯀꯩꯗꯧꯔꯦ? ꯅꯃꯥꯏ ꯅꯨꯃꯤꯠꯇꯣ ꯀꯞꯂꯨꯔꯕ꯭ꯔꯣ ꯅꯪꯕꯣ? ꯀꯩꯁꯨ ꯇꯧꯗꯦꯌꯦꯕꯣ. ꯉꯁꯤꯗꯤ ꯅꯣꯏ ꯆꯦꯇꯥ ꯍꯣꯏꯗ ꯄꯨꯂꯞ ꯆꯠꯇꯣꯏꯅꯤ. ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯆꯥꯔ ꯍꯜꯂꯛꯇꯣꯏꯅꯤꯀꯣ. ꯃꯥ ꯑꯍꯥꯎꯅꯦ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯏꯆꯥꯒꯤ ꯃꯤꯀꯧꯁꯦ. ꯉꯁꯤꯗꯤ ꯌꯥꯎꯔꯒꯦ. ꯃꯥ ꯍꯣꯏ ꯃꯌꯥꯝ ꯑꯗꯨꯝ ꯆꯠꯄꯤꯌꯨ. ꯍꯩ ꯄꯨꯂꯞ ꯆꯠꯁꯤꯅꯦ. ꯅꯇꯣꯝꯇ ꯅꯨꯡꯉꯥꯏꯔꯣꯏꯅꯦ ꯍꯦꯛ ꯂꯩꯍꯧꯕꯗꯣ. ꯌꯥꯅꯤꯌꯦꯕꯣ ꯉꯁꯤ ꯈꯛꯇꯕꯣ. ꯑꯍꯤꯡ ꯂꯦꯛꯂꯛꯀꯗꯕꯁꯨ ꯅꯠꯇꯅ. ꯆꯠꯂꯨꯁꯤ ꯀꯩꯅꯣ ꯅꯨꯡꯁꯤ. ꯑꯦꯟꯖꯦꯂꯥ ꯁꯥꯎꯔꯅꯨ. ꯃꯊꯪꯗꯣ ꯑꯩꯅ ꯆꯠꯄ ꯌꯥꯎꯔꯒꯦ. ꯍꯣꯏ. ꯅꯣꯏ ꯃꯥꯃꯁꯨꯅꯦ ꯆꯠꯂꯣꯏꯗ ꯑꯗꯨꯕꯨꯗꯤ. ꯍꯣꯏꯅꯤꯅꯦ. ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯃꯌꯥꯝ ꯄꯨꯂꯞ ꯁꯨꯖꯇꯥꯒꯤ ꯌꯨꯝꯗ ꯆꯠꯈ꯭ꯔꯦ. ꯀꯨꯃꯥꯔ ꯑꯃꯗꯤ ꯅꯨꯡꯁꯤꯗ ꯉꯥꯏꯍꯧꯔꯦ. ꯑꯁꯨꯝꯅ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 12:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯨꯗ ꯅꯨꯡꯁꯤ ꯃꯐꯤ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯔꯛꯂꯤ. ꯀꯨꯃꯥꯔꯅ ꯅꯪꯗꯤ ꯀꯗꯥꯏꯗ ꯆꯠꯇꯣꯏꯕ? ꯃꯥꯃ ꯑꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯝꯇ ꯆꯠꯂꯨꯒꯦ. ꯂꯥꯛꯑꯣꯅ ꯍꯥꯏꯔꯛꯏ. ꯑꯗꯨꯕꯨꯗꯤ ꯑꯩ ꯊꯤꯜꯂꯨꯔꯣ? ꯌꯥꯔꯅꯤꯌꯦ ꯑꯩ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦ. ꯐꯔꯦ ꯐꯖꯅ ꯆꯠꯂꯨꯀꯣ. ꯍꯣꯏ. ꯊꯣꯛꯈ꯭ꯔꯦ ꯅꯨꯡꯁꯤꯗꯣ. ꯀꯨꯃꯥꯔꯗꯣ ꯃꯇꯣꯝꯇ ꯁꯣꯜꯍꯧꯔꯦ. ꯀꯩꯅꯣꯅꯦ ꯃꯁꯥꯁꯦ ꯏꯊꯛ ꯊꯀꯠꯄꯗꯧꯅ ꯇꯧꯏꯅꯦ. ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ? ꯐꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯋꯥꯠꯇ ꯄꯥꯗꯅ ꯁꯅꯥ ꯂꯨꯄꯥꯅ ꯐꯅ ꯌꯣꯝꯗꯅ ꯂꯩꯔꯕꯁꯨ ꯀꯔꯝꯕ ꯅꯨꯄꯤꯅ ꯃꯥꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯀꯥꯎꯕ ꯉꯝꯕ ꯂꯩꯔꯝꯒꯅꯤ? ꯍꯦꯟꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯒꯅ ꯍꯦꯜꯂꯤꯕꯅꯤ ꯅꯤꯡꯁꯤꯡꯕꯗꯨ. ꯂꯟꯊꯣꯏꯕ ꯑꯣꯐꯤꯁ ꯑꯋꯥꯔ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ. ꯀꯨꯃꯥꯔ ꯒꯥꯔꯤꯗꯒꯤ ꯃꯇꯣꯝꯗ ꯀꯨꯝꯊꯔꯛꯂꯒ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯍꯦ ꯊꯣꯏꯕ. ꯃꯥꯃ ꯅꯨꯡꯁꯤꯗꯤ. ꯂꯟꯊꯣꯏꯕ ꯉꯛꯅ ꯀꯩꯅꯣ ꯆꯦꯇꯥ ꯍꯣꯏꯗ ꯆꯠꯀꯅꯤ ꯍꯥꯏꯗꯥꯏꯅꯦ ꯃꯌꯥꯝ ꯄꯨꯂꯞ? ꯀꯔꯤꯅꯣꯅꯦꯍꯦ ꯃꯥꯗꯤ ꯅꯆꯦ ꯍꯣꯏ ꯆꯠꯄ ꯌꯥꯎꯈꯤꯗꯦ. ꯅꯪꯅ ꯂꯥꯛꯑꯣ ꯍꯥꯏꯌꯦꯅ ꯆꯠꯈꯤꯕꯗꯥꯏꯅꯦ. ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯩꯉꯣꯟꯗꯗꯤ ꯑꯉꯥꯡꯗꯣ ꯉꯔꯥꯡꯗꯒꯤ ꯃꯄꯨꯛꯅꯤꯡ ꯈꯔ ꯅꯨꯡꯁꯤꯕ ꯃꯥꯜꯂꯤ ꯍꯥꯏꯗꯅ ꯏꯇꯩꯃ ꯍꯦꯞꯄꯤꯅ ꯇꯝꯃꯤ. ꯅꯪꯅꯒ ꯉꯥꯡꯕꯤꯔꯨꯕ꯭ꯔꯣ? ꯃꯥꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯃꯥ ꯕꯕꯥꯕꯨ ꯅꯤꯡꯁꯤꯡ ꯍꯥꯏꯅ ꯀꯞꯂꯝꯃꯤꯅ ꯍꯥꯏꯅꯦ. ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯔꯛꯄꯁꯦ ꯑꯩꯈꯣꯏꯅ ꯅꯣꯡꯇ ꯍꯪꯕꯤꯗꯦꯗꯣ ꯄꯟꯕꯤꯗꯦꯗꯣ. ꯃꯥꯗꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯤꯡꯁꯤꯡꯂꯝꯒꯅꯤꯗꯣ. ꯂꯟꯊꯣꯏꯕ ꯐꯣꯟ ꯁꯠꯇꯣꯛꯂꯛꯂꯗꯨꯅ ꯀꯣꯜ ꯇꯧꯔꯤ. ꯑꯗꯨꯕꯨ ꯐꯣꯟꯗꯨ ꯄꯥꯏꯔꯛꯇꯦ. ꯃꯥꯃ ꯑꯩ ꯊꯨꯅ ꯍꯜꯂꯛꯀꯦ. ꯂꯟꯊꯣꯏꯕ ꯒꯥꯔꯤ ꯊꯧꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ. ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯃꯁꯤꯅ ꯑꯃꯨꯛ? ꯒ꯭ꯌꯥꯟ ꯇꯥꯗꯦꯗ ꯅꯍꯥꯁꯤꯡꯒꯤ ꯋꯥꯔꯤꯁꯤ. ꯂꯟꯊꯣꯏꯕ ꯒꯥꯔꯤ ꯊꯧꯅ ꯅꯨꯡꯁꯤꯗ ꯀꯣꯜ ꯇꯧꯕ ꯂꯦꯞꯇꯦ. ꯑꯗꯨꯒ ꯃꯆꯤꯟꯅꯁꯨ ꯁꯣꯜꯂꯤ. ꯀꯣꯜꯁꯦ ꯑꯝꯇꯗꯤ ꯄꯥꯏꯔꯛꯀꯦ. ꯂꯟꯊꯣꯏꯕ ꯂꯩꯇꯥꯐꯝ ꯈꯪꯂꯝꯗꯦ. ꯃꯁꯥ ꯃꯇꯣꯝꯇ ꯄ꯭ꯔꯣꯛ ꯆꯥꯛꯅ ꯁꯣꯟꯕ ꯅꯠꯇꯅ. ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯅꯨꯡ ꯀꯜꯂꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯍꯥꯏꯅꯤꯡꯕ ꯋꯥ ꯂꯩꯔꯗꯤ ꯗꯣꯡ ꯍꯥꯏꯕ ꯀꯩꯗꯧꯒꯦ? ꯑꯁꯨꯃꯥꯏꯅ ꯐꯨꯝꯗꯨꯅ ꯑꯣꯝꯂꯒ ꯊꯝꯂꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯅꯪꯅ ꯑꯩꯕꯨ ꯑꯣꯠꯄꯁꯦ ꯑꯣꯠꯂꯤꯗ. ꯅꯪꯒꯤ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡ ꯉꯥꯏꯕꯗ ꯋꯥꯔꯕ ꯊꯃꯣꯏꯁꯦ ꯑꯃꯨꯛꯇꯗꯤ ꯀꯣꯛꯍꯜꯂꯕ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯁꯣꯜꯂꯤ. ꯂꯟꯊꯣꯏꯕ ꯅꯨꯡꯁꯤ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯠꯄ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ ꯅꯨꯡꯁꯤꯒꯤ ꯌꯨꯝꯂꯣꯝꯗ ꯆꯠꯂꯤꯕꯅꯤ. ꯅꯨꯡꯁꯤ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯋꯥꯈꯜꯅ ꯃꯪꯗꯨꯅ ꯆꯠꯂꯤ. ꯃꯤꯁꯅꯥ ꯑꯅꯤꯗꯨꯃꯁꯨ ꯄꯤꯛꯇꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯤ. ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 5 ꯇꯥꯔꯛꯂꯤ. ꯂꯟꯊꯣꯏꯕꯅ ꯁꯨꯝ ꯒꯥꯔꯤꯗꯨ ꯊꯧꯔꯛꯄꯗ ꯅꯨꯡꯁꯤ ꯍꯣꯏꯒꯤ ꯈꯨꯡꯒꯪꯒꯤ
ꯄꯥꯔꯀꯤꯡꯗꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯅꯨꯡꯁꯤꯅ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯆꯠꯂꯤꯕꯗꯨ ꯂꯟꯊꯣꯏꯕꯅ ꯎꯔꯛꯂꯤ꯫ ꯂꯟꯊꯣꯏꯕ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯈꯤꯕ ꯋꯥꯈꯤꯕ ꯄꯨꯝꯕꯗꯨ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯤ ꯎꯔꯕ ꯃꯇꯝꯗꯨꯗ ꯑꯁꯥꯎꯕ ꯑꯣꯏꯅ ꯑꯣꯟꯈ꯭ꯔꯦ꯫ ꯁꯥꯎꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯗꯨꯅ ꯅꯨꯡꯁꯤꯕꯨ ꯇꯥꯟꯅꯔꯛꯂꯤ꯫ ꯂꯟꯊꯣꯏꯕ ꯅꯨꯡꯁꯤꯕꯨ ꯇꯨꯡꯗꯒꯤ ꯂꯥꯝꯗꯨꯅ ꯈꯨꯗꯥꯡꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯂꯤ꯫ ꯅꯨꯡꯁꯤ ꯇꯨꯡꯗ ꯐꯠ ꯌꯦꯡꯂꯛꯂꯤ꯫ ꯂꯟꯊꯣꯏꯕꯅ ꯊꯥꯖꯗ ꯃꯅꯥꯛꯇ ꯂꯦꯞꯂꯝꯕꯗꯨ ꯎꯕꯗ ꯉꯛꯈ꯭ꯔꯦ꯫ ꯉꯁꯥꯏꯗꯒꯤ ꯊꯤꯡꯒꯠꯇꯨꯅ ꯈꯪꯒꯠꯇꯨꯅ ꯊꯝꯂꯝꯕ ꯄꯤꯗꯨ ꯈꯪꯍꯧꯗꯅ ꯇꯥꯔꯛꯈꯤ꯫ ꯂꯟꯊꯣꯏꯕ ꯁꯥꯎꯒꯤ ꯉꯥꯡꯒꯤ ꯈꯟꯅ ꯆꯪꯂꯛꯈꯤꯕꯅꯤ꯫ ꯅꯨꯡꯁꯤꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯃꯅꯥꯛꯇ ꯅꯛꯅ ꯆꯪꯁꯤꯟꯗꯨꯅ ꯈꯖꯥꯏ ꯑꯅꯤꯗ ꯇꯥꯔꯛꯂꯤꯕ ꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯍꯥꯏꯖꯔꯛꯂꯤ꯫ ꯑꯩ ꯁꯣꯏꯈ꯭ꯔꯦ꯫ ꯑꯩ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯅꯪꯉꯣꯟꯗ ꯉꯥꯡꯂꯔꯣꯏ꯫ ꯑꯩ ꯈꯪꯍꯟꯗ ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯈꯤꯅꯨ꯫ ꯑꯩ ꯅꯪ ꯌꯥꯎꯗ꯭ꯔꯕꯗꯤ ꯍꯤꯡꯕ ꯉꯝꯂꯣꯏꯌꯦ ꯅꯨꯡꯁꯤ꯫ ꯅꯨꯡꯁꯤ ꯀꯔꯤꯁꯨ ꯈꯨꯝꯗꯦ, ꯄꯤꯔꯥꯡꯇꯃꯛ ꯁꯤꯟꯊꯩ꯫ ꯌꯨꯝꯗ ꯆꯠꯁꯤ꯫ ꯂꯟꯊꯣꯏꯕꯅ ꯅꯨꯡꯁꯤꯕꯨ ꯒꯥꯔꯤ ꯃꯅꯥꯛ ꯐꯥꯎꯕ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯄꯨꯔꯛꯂꯒ ꯒꯥꯔꯤꯗ ꯐꯝꯍꯜꯂꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯁꯤꯕꯨ ꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯂꯟꯊꯣꯏꯕ ꯅꯨꯡꯁꯤꯕꯨ ꯎꯕꯗ ꯈꯪꯂꯤ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯊꯣꯛꯂꯦ ꯍꯥꯏꯕꯗꯨ꯫ ꯌꯨꯝ ꯌꯧꯔꯛꯂꯤ꯫ ꯅꯨꯡꯁꯤ ꯒꯥꯔꯤꯗꯒꯤ ꯇꯨꯃꯤꯟ ꯀꯨꯝꯊꯗꯨꯅ ꯀꯥꯗ ꯀꯥꯈ꯭ꯔꯦ꯫ ꯂꯟꯊꯣꯏꯕꯒꯤ ꯒꯥꯔꯤ ꯃꯈꯣꯜ ꯇꯥꯕꯗ ꯑꯟꯕꯤ ꯂꯟꯊꯣꯏꯕꯒꯤ ꯅꯥꯛꯇ ꯆꯪꯂꯛꯂꯤ꯫ ꯉꯁꯤꯗꯤ ꯃꯈꯣꯡ ꯃꯔꯤ ꯄꯥꯟꯕ ꯆꯥꯁꯦꯅ ꯃꯥꯃꯅ ꯍꯥꯏꯕꯗꯒꯤꯅꯦ ꯀꯟꯅ ꯊꯣꯡꯅꯕ ꯂꯥꯛꯅꯔꯤ꯫ ꯀꯗꯥꯏ ꯆꯠꯂꯤꯅꯣ ꯅꯪꯕꯣ? ꯅꯨꯡꯁꯤ ꯂꯧꯔꯨꯕꯅꯤ꯫ ꯇꯥꯃꯣ ꯊꯣꯡꯕ ꯍꯧꯕꯤꯔꯝꯃꯨ, ꯑꯩ ꯐ꯭ꯔꯦꯁ ꯑꯣꯏꯔꯛꯈꯤꯒꯦ꯫ ꯍꯣꯏ ꯍꯣꯏ꯫ ꯂꯟꯊꯣꯏꯕ ꯀꯥꯗ ꯀꯥꯔꯛꯂꯤ꯫ ꯅꯨꯡꯁꯤ ꯐꯃꯨꯡꯗ ꯎꯡꯗꯨꯅ ꯐꯝꯂꯝꯃꯤ꯫ ꯂꯟꯊꯣꯏꯕ ꯁꯧꯔꯪꯅꯅ ꯅꯨꯡꯁꯤꯒꯤ ꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯐꯣꯟ ꯀꯗꯥꯏꯅꯣ? ꯅꯨꯡꯁꯤ ꯀꯔꯤꯁꯨ ꯈꯨꯝꯗꯦ꯫ ꯂꯟꯊꯣꯏꯕ ꯅꯨꯡꯁꯤꯒꯤ ꯕꯦꯒꯇꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯤꯅ ꯐꯣꯟ ꯇꯧꯔꯛꯂꯒ ꯄꯥꯏꯈꯠꯄ ꯍꯩꯇꯕ ꯐꯣꯟꯁꯦ ꯃꯁꯤ ꯊꯨꯒꯥꯏꯒꯤ ꯃꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟꯗꯨ ꯄꯣꯐ ꯂꯥꯎꯅ ꯂꯩꯃꯥꯏꯗ ꯊꯥꯗꯨꯅ ꯊꯨꯒꯥꯏ꯫ ꯅꯨꯡꯁꯤ ꯁꯥꯎꯅ ꯍꯧꯒꯠꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯐꯨꯗꯣꯛꯂꯤꯕ ꯊꯧꯅꯥꯗꯣ ꯃꯐꯝ ꯑꯣꯟꯅꯔꯦ꯫ ꯐꯣꯟ ꯄꯥꯏꯈꯠꯇꯕꯗꯤ ꯑꯩꯅꯅꯤ꯫ ꯀꯔꯤꯒꯤ ꯐꯣꯟꯁꯤꯗ ꯇꯥꯏꯅꯔꯤꯅꯣ? ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯇꯥꯏꯅꯕ ꯌꯥꯗ꯭ꯔꯣ? ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯑꯩ ꯀꯩꯗꯧꯔꯒꯦ? ꯅꯪꯅ ꯍꯥꯏꯕꯗ, ꯏꯃꯨꯡꯁꯤꯅ ꯇꯧꯍꯟꯅꯤꯡꯕ ꯊꯕꯛ ꯍꯥꯏꯕꯗ ꯑꯩ ꯀꯔꯤ ꯌꯥꯗꯕ ꯌꯥꯎꯈ꯭ꯔꯒꯦ? ꯇꯧꯔꯦ ꯉꯝꯂꯣꯏꯗ ꯍꯥꯏꯈꯤꯕ ꯂꯩꯈ꯭ꯔꯕ? ꯀꯔꯤ ꯃꯔꯝꯒꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯤꯕꯅꯣ? ꯆꯠꯄ ꯇꯥꯔꯕꯁꯨ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯝꯗ꯭ꯔꯤꯕ ꯀꯩꯒꯤꯅꯣ? ꯅꯪꯕꯨ ꯊꯤꯕꯗ ꯃꯇꯝ ꯀꯌꯥꯝ ꯃꯥꯡꯉꯤ ꯈꯪꯕ꯭ꯔꯥ? ꯑꯣ, ꯃꯥꯡꯈ꯭ꯔꯤꯕ ꯃꯇꯝꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯁꯣꯔꯤ꯫ ꯂꯟꯊꯣꯏꯕ ꯑꯃꯨꯛꯁꯨ ꯁꯥꯎꯅ, ꯀꯔꯤ ꯃꯔꯝꯒꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯤꯅꯣ? ꯑꯩ ꯋꯥꯍꯪꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯥꯝꯃꯤ꯫ ꯅꯨꯡꯁꯤ ꯑꯁꯥꯎꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯅꯪꯁꯨ ꯅꯪꯒꯤ ꯃꯔꯤ ꯃꯇꯥ, ꯅꯪꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ, ꯅꯪꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯅꯨꯡꯁꯤꯕ ꯐꯥꯎꯗ꯭ꯔꯣ? ꯀꯨꯏꯅ ꯎꯅꯈꯤꯗ꯭ꯔꯕ ꯅꯪꯒꯤ ꯃꯤꯁꯤꯡ ꯅꯣꯡ ꯐꯥꯗꯣꯛꯇ ꯎꯅꯤꯡꯕ ꯐꯥꯎꯔꯛꯇ꯭ꯔꯣ? ꯅꯨꯡꯁꯤ, ꯐꯥꯎꯏ꯫ ꯑꯩꯉꯣꯟꯗꯁꯨ ꯅꯪꯉꯣꯟꯗ ꯐꯥꯎꯔꯤꯕꯁꯤꯡꯗꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯐꯥꯎꯏ꯫ ꯅꯨꯡꯁꯤ ꯀꯞꯂꯗꯨꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯅꯈꯣꯏꯒꯨꯝꯅ ꯁꯦꯜ ꯄꯥꯏꯕ, ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯅꯠꯇ꯭ꯔꯕꯁꯨ ꯑꯩꯁꯨ ꯑꯩꯒꯤꯅꯤꯅꯦ, ꯑꯩꯕꯨ ꯆꯥꯎꯅꯕ ꯌꯣꯛꯄꯤꯔꯛꯄ, ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯃꯨꯡꯅꯤ ꯈꯟꯖꯔꯤꯕ ꯑꯩꯒꯤ ꯗꯗꯥ, ꯏꯅꯝꯃ, ꯃꯈꯣꯏꯕꯨ ꯎꯅꯤꯡꯉꯦ, ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯌꯦ, ꯑꯩ ꯃꯈꯣꯏꯕꯨ ꯀꯥꯎꯕ ꯉꯝꯗꯦ꯫ ꯅꯪꯅ ꯅꯪꯒꯤ ꯏꯃꯨꯡ ꯅꯨꯡꯁꯤꯕ ꯐꯥꯎꯔꯤꯕꯗꯨꯗꯒꯤ ꯇꯥꯗꯅ ꯑꯩꯁꯨ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯌꯦ꯫ ꯂꯟꯊꯣꯏꯕ ꯈꯨꯝꯗꯦ, ꯉꯛꯅ ꯅꯨꯡꯁꯤꯕꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯁꯨꯛ ꯀꯨꯏꯅ ꯃꯈꯣꯏꯕꯨ ꯀꯥꯎꯊꯣꯛꯄ, ꯇꯧꯕꯤꯃꯟ ꯈꯪꯗꯕꯒꯤ ꯁꯛꯇꯝ ꯂꯧꯔꯨꯕ ꯑꯩꯁꯦ ꯉꯁꯤꯗꯤ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯑꯩꯒꯤ ꯐꯤꯗꯥ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯩꯕꯨ ꯁꯛ ꯈꯪꯗꯦ ꯍꯥꯏꯔꯦ꯫ ꯅꯪ ꯄꯦꯜꯂꯣ꯫ ꯅꯪꯒꯤ ꯏꯃꯨꯡꯒꯤ ꯈꯟꯕꯗ ꯃꯤꯒꯤ ꯃꯅꯦꯝ ꯃꯕꯨꯡ ꯃꯅꯝ ꯀꯥꯏꯅꯍꯟꯕ ꯅꯠꯇ꯭ꯔꯥ? ꯅꯪ ꯅꯨꯡꯉꯥꯏꯔꯣ, ꯅꯪ ꯅꯨꯡꯉꯥꯏꯔꯣ꯫ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯐꯨꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗꯨ ꯊꯥꯡꯒꯠꯂꯛꯂꯤ꯫